Mashak Khangdabasingna ITLF ki legal cell office Thugairamle May ahumdagi hawragliba irang asida Kukizo Kanglup mamay sumliba ITLF Indigenous Tribal Leaders Forum gi legal cell office ta ngahan sa Khangdabasingna Thugairamle Maraksida UTV na Bisnupur Churasanpur ngamkay ngasidagi siltaw silagani haire Forum asigi media and publicity ginza bolzongge cherolaman hai ngahan numidang da Mashak Khangdaba mi karan na ITLF ki legal cell gi office ta sangsilagtuna office asigi potsai kaya akay atoy thoalam khe Kanglup ki irang asi hek thorakpadagi hauduna ITLF na sokthaba madi awaba leitana miyam gi khongjang asi lusingduna lakle maramaduna ITLF na sangsilagliba khongjang asida miyam na mateng pangbibaga loinana ayarapan pibiganu haina appeal tawre Amarom da forum asigi makhada leiba UTV United Tribal Volunteer gi convener Hulmang haukim na thadorok pa cherolaman hai security reason gi matungin na Churachandpur district amasung Bisnupur district anigi ngamkhay asi siltawraga nei masigi maruoiba maramde lakadoriba Christmas kumay asida maitai singna landarakani haibagi paw leibadagi nei December kulumdoidagi mathang sahigi January mga fawba forum asina koliba mafam singda leiriba amade district ki mapanda leiriba non tribal sing sathok sasinda athingba thamle haire